ꯇꯦꯅꯋꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯅꯨꯡꯉꯥꯏꯔꯗꯨꯅ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯄꯨꯔꯒ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯆꯤꯡꯈꯣꯡ ꯇꯝꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯈꯔ ꯆꯠꯂꯒ ꯃꯕꯨꯡ ꯑꯅꯤꯅ ꯅꯨꯡ ꯑꯣꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯃꯤꯔꯣꯟ ꯊꯣꯛꯄ ꯇꯦꯅꯋꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ ꯉꯥꯏꯈꯣ, ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯅꯤ ꯑꯁꯤ ꯅꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡ ꯑꯅꯤ ꯑꯗꯨꯅ ꯑꯣꯟꯕ ꯅꯨꯡꯅꯤ꯫ ꯅꯨꯡ ꯑꯁꯤ ꯅꯕꯨꯡ ꯑꯣꯟꯅꯕ ꯁꯅꯥꯒꯤ ꯇꯦꯡꯀꯣꯠꯇ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯆꯥꯏꯌꯨ" ꯍꯥꯏꯔꯛꯏ꯫ ꯇꯦꯅꯋꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯁꯅꯥꯒꯤ ꯇꯦꯡꯀꯣꯠꯇ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇ ꯈꯖꯤꯛꯇꯪ ꯍꯩꯔꯒ ꯆꯥꯏꯕꯗ ꯅꯨꯡ ꯑꯣꯜꯂꯝꯕ ꯃꯕꯨꯡ ꯑꯅꯤꯗꯣ ꯃꯤ ꯑꯣꯟꯗꯨꯅ ꯃꯆꯟ ꯃꯕꯨꯡ ꯑꯍꯨꯝꯗꯣ ꯎꯅꯕꯗ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯔꯦꯝꯕ ꯏꯁꯤꯡ ꯑꯗꯨꯅ ꯃꯅꯥꯛꯇ ꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯆꯥꯏꯗꯨꯅ ꯃꯤ ꯑꯣꯜꯍꯜꯂꯦ꯫ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯉꯛꯂꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯈꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯕꯨꯡ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯦꯅꯋꯥ ꯑꯗꯨꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒ ꯄꯨꯈ꯭ꯔꯝꯕ ꯁꯦꯂꯨꯡꯕꯅꯦ, ꯃꯈꯣꯏꯅ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯑꯍꯨꯝꯅꯦ, ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯆꯥꯛ ꯀꯧꯔꯦ꯫ ꯃꯈꯣꯏ ꯇꯔꯨꯛꯅ ꯆꯥꯒꯗꯕ ꯌꯦꯟꯁꯥꯡ ꯑꯗꯨꯁꯨ ꯇꯦꯅꯋꯥꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯦ꯫ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯗ ꯅꯤꯡꯊꯧꯅ ꯂꯨꯆꯤꯡꯂꯒ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯝ ꯑꯅꯤ, ꯃꯈꯣꯏꯕꯨ ꯂꯧꯕ ꯁꯦꯂꯨꯡꯕ ꯑꯃꯁꯨꯡ ꯄꯨꯈ꯭ꯔꯝꯕ, ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯆꯥꯛ ꯀꯧꯕꯒꯤ ꯆꯥꯛ ꯆꯥꯕ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯅꯤꯡꯊꯧ ꯄꯨꯈ꯭ꯔꯝꯕ ꯁꯦꯂꯨꯡꯕꯅꯦ, ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯐꯝꯂꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯦꯝ ꯑꯅꯤꯒ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯐꯝꯗꯨꯅ ꯃꯃꯥꯏ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯅ ꯆꯥꯅꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯗꯨ ꯍꯥꯞꯇꯨꯅ ꯆꯥꯏ꯫ ꯆꯥꯕ ꯇꯪꯈꯥꯏ ꯆꯜꯂꯛꯄꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯅꯤ ꯃꯨꯛꯇꯥꯒ ꯅꯨꯡ ꯃꯆꯥ ꯃꯆꯥꯒ ꯂꯣꯏꯅꯅ ꯊꯣꯡꯕ ꯌꯦꯟꯁꯥꯡ ꯃꯊꯦꯜ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯆꯔꯨꯛ ꯇꯔꯨꯛ ꯑꯗꯨꯗ ꯍꯥꯞꯄ ꯍꯧꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯑꯀꯣꯟꯕ ꯍꯥꯞꯂꯛꯄ ꯌꯦꯟꯁꯥꯡ ꯃꯊꯦꯜ ꯑꯗꯨ ꯆꯥꯒꯗꯕꯒꯤ ꯄꯥꯏꯈꯠꯄꯗ ꯃꯅꯤ ꯃꯨꯛꯇꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯃꯅꯤ ꯃꯇꯨꯝ ꯑꯗꯨ ꯄꯨꯈꯝꯒꯤ ꯃꯇꯥꯏꯗ ꯊꯝꯂꯦ꯫ ꯆꯥꯒꯦ ꯍꯥꯏꯔꯗꯨꯅ ꯑꯃꯨꯛ ꯂꯧꯈꯠꯄꯗ ꯃꯨꯛꯇꯥ ꯑꯃꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯑꯅꯤ ꯑꯗꯨ ꯈꯨꯕꯥꯛꯇ ꯊꯝꯂꯒ ꯌꯦꯡꯕꯗ ꯑꯆꯝꯕ ꯅꯨꯡ ꯅꯠꯇꯦ, ꯇꯁꯦꯡꯕ ꯃꯅꯤ ꯃꯨꯛꯇꯥꯅꯤ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯆꯥꯛ ꯀꯧꯕ ꯃꯅꯥꯏ ꯑꯅꯤꯗꯨ ꯀꯧꯊꯣꯛꯂꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯅꯨꯄꯥ ꯃꯆꯥ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯏꯅꯥꯏ ꯑꯊꯧꯕꯅꯤ ꯍꯥꯏꯅ ꯍꯥꯞꯄꯁꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯆꯥꯛ ꯀꯧꯔꯒ ꯃꯅꯤ ꯃꯨꯛꯇꯥ ꯊꯣꯡꯗꯨꯅ ꯑꯩꯕꯨ ꯄꯤꯖꯒꯦ ꯊꯧꯔꯥꯡ ꯇꯧꯕꯗꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯅꯨꯡꯒ ꯃꯅꯤ ꯃꯨꯛꯇꯥꯒ ꯌꯦꯟꯁꯥꯡ ꯑꯣꯏꯅ ꯊꯣꯡꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯋꯥ ꯅꯄꯥꯎ ꯆꯨꯝꯂꯕꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯉꯥꯛꯄꯤꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤꯃꯛ ꯅꯈꯣꯏ ꯑꯅꯤꯃꯛ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯤꯕꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯔꯣꯟ ꯊꯣꯛꯄꯤ ꯇꯦꯅꯋꯥ ꯑꯗꯨ ꯈꯨꯗꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯜꯂꯒ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯅꯥꯏ ꯑꯅꯤꯅ ꯈꯨꯝꯕ ꯉꯝꯂꯔꯣꯏ, ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯅꯥꯏ ꯑꯩ ꯄꯤꯖꯒꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯆꯨꯝꯂꯕꯗꯤ ꯑꯩ ꯁꯥꯎꯔꯣꯏ, ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯅꯝꯕ ꯑꯔꯥꯟꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯕꯒꯤ ꯅꯈꯣꯏ ꯑꯅꯤꯗ ꯅꯠꯇꯅ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯨꯛꯅꯤꯡꯗ ꯑꯀꯤꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯂꯩꯕ ꯅꯤꯡꯊꯧꯅ ꯄꯣꯛꯄ ꯃꯆꯥꯅ ꯍꯨꯏ ꯍꯧꯗꯣꯡ ꯅꯨꯡ ꯑꯣꯏꯕꯗꯤ ꯌꯥꯔꯒ ꯃꯆꯟ ꯃꯕꯨꯡꯅ ꯅꯨꯡꯒ ꯃꯨꯛꯇꯥꯒ ꯊꯣꯡꯗꯨꯅ ꯅꯤꯡꯊꯧꯕꯨ ꯆꯥꯛ ꯀꯧꯕꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯒꯦ"꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯏꯀꯥꯏꯗꯨꯅ ꯃꯔꯨ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯁꯦꯂꯨꯡꯕꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯅꯨꯄꯤ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯅꯤ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯉꯝꯕꯅꯤ ꯈꯟꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯄꯨꯈ꯭ꯔꯝꯕ ꯁꯦꯂꯨꯡꯕ, ꯅꯈꯣꯏ ꯑꯅꯤꯃꯨꯛ ꯄꯪꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯅꯥꯕꯨ ꯂꯩꯒꯗꯒꯦ?
ꯅꯨꯄꯤ ꯃꯋꯥ ꯂꯧꯗꯨꯅ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯋꯥꯈꯜ ꯇꯧꯗꯅ ꯅꯈꯣꯏꯅ ꯅꯤꯡꯊꯧꯕꯨ ꯉꯥꯛ ꯁꯦꯟꯕꯅ ꯅꯤꯡꯊꯧꯅ ꯆꯣꯞꯄ ꯅꯪꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯈ꯭ꯔꯝꯕ ꯁꯦꯂꯨꯡꯕ ꯑꯅꯤ ꯑꯗꯨꯁꯨ ꯏꯀꯥꯏꯕꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯏꯀꯥꯏꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯀꯧꯖꯔꯤꯕ ꯆꯥꯛ ꯑꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯏꯅꯤꯡꯊꯧꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯣꯛꯅꯕ ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯒꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯍꯪꯂꯛꯏ, ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ, ꯅꯍꯥꯛꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯣꯛꯈꯤꯕ ꯅꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯍꯥꯛꯅ ꯈꯪꯕ ꯎꯍꯧꯕ ꯄꯨꯝꯅꯃꯛꯇꯨ ꯇꯝꯃꯨ꯫ ꯅꯍꯥꯛꯅ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯅꯍꯥꯛꯄꯨ ꯀꯅꯥ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯈꯤꯕꯒꯦ? ꯅꯪꯒꯤ ꯋꯥ ꯑꯁꯦꯡꯕꯗꯨ ꯇꯥꯔꯒ ꯑꯩꯁꯨ ꯑꯩꯅ ꯈꯪꯕ ꯎꯍꯧꯕꯗꯨ ꯅꯤꯡꯊꯧꯗ ꯍꯪꯒꯠꯀꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯍꯦꯛ ꯐꯥꯔꯛꯄꯗ ꯏꯆꯥ ꯄꯣꯛꯅꯕ ꯑꯩ ꯋꯥꯡꯒꯣꯜ ꯁꯪꯗ ꯆꯪꯉꯤ꯫ ꯑꯩꯅ ꯋꯥꯡꯒꯣꯜ ꯁꯪꯗ ꯆꯪꯗꯨꯅ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯝ ꯑꯅꯤꯅ ꯑꯩꯕꯨ ꯁꯦꯕꯥ ꯇꯧꯏ꯫ ꯑꯍꯥꯟꯕ ꯑꯉꯥꯡ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯅꯥꯀꯣꯡꯗ ꯍꯥꯏꯐꯦꯠ ꯇꯥꯔꯝꯂꯒ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯆꯦꯝ ꯑꯅꯤꯅ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯃ ꯑꯩꯉꯣꯟꯗ ꯎꯍꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯀꯞꯄꯗ ꯑꯃꯨꯛ ꯋꯥꯟꯊꯈꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯊꯪ ꯆꯍꯤꯗꯁꯨ ꯑꯩꯅ ꯋꯥꯡꯒꯣꯜ ꯁꯪꯗ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕꯤ ꯏꯆꯦꯝ ꯑꯅꯤꯅ ꯑꯩꯕꯨ ꯁꯦꯕꯥ ꯇꯧꯕꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩ ꯑꯃꯨꯛ ꯋꯥꯟꯊꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯆꯦꯝ ꯑꯅꯤꯅ ꯍꯧꯗꯣꯡ ꯃꯆꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯩ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯣꯜꯂꯛꯄ ꯆꯍꯤ ꯑꯗꯨꯗꯅ ꯑꯩꯒꯤ ꯏꯆꯥ ꯑꯗꯨ ꯅꯨꯡ ꯃꯇꯨꯝ ꯑꯣꯏꯅ ꯄꯣꯛꯏ ꯍꯥꯏꯅ ꯏꯆꯦꯝ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡ ꯃꯇꯨꯝ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯍꯟꯗ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯍꯥꯔꯥꯅꯤꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯝ ꯑꯅꯤꯅ ꯃꯅꯥꯎꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯅ ꯍꯨꯏ ꯍꯧꯗꯣꯡ ꯅꯨꯡ ꯄꯣꯛꯏ ꯍꯥꯏꯅ ꯃꯆꯦꯝ ꯑꯅꯤꯅ ꯍꯥꯏꯕ ꯄꯥꯎꯕꯨ ꯀꯔꯤꯒꯤ ꯊꯥꯖꯔꯤꯕꯅꯣ? ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯝ ꯑꯅꯤꯅ ꯍꯥꯏꯕ ꯋꯥ ꯑꯣꯏꯕꯅ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯊꯥꯖꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯦꯝ ꯑꯅꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯅꯤꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯝ ꯑꯅꯤꯃꯛ, ꯑꯩꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯁꯅꯥꯃꯥꯡꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯧꯔꯤꯕ ꯅꯄꯨꯔꯣꯏꯕ ꯄꯨꯈ꯭ꯔꯝꯕ ꯁꯦꯂꯨꯡꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯝꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯂꯣꯠꯁꯤꯜꯂꯒ ꯑꯔꯥꯟꯕꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯉꯥꯡꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯃꯇꯨꯡ ꯏꯟꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯆꯨꯝꯕ ꯉꯥꯡꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯋꯥꯕ ꯇꯥꯒꯗꯕꯗꯨ ꯑꯩꯅ ꯄꯨꯒꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯆꯨꯝꯕ ꯋꯥꯐꯝꯗꯨ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯍꯥꯏꯌꯨ ꯍꯥꯏꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯩꯁꯤꯡꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯃꯆꯦꯝ ꯑꯅꯤꯗꯨ ꯃꯕꯨꯛꯅꯤꯡꯗ ꯑꯀꯤꯕ ꯑꯃꯁꯨꯡ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯅꯥꯎꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯑꯅꯤ, ꯑꯀꯣꯟꯕ ꯄꯣꯛꯄ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯋꯥꯡꯒꯣꯜ ꯁꯪ ꯉꯥꯛ ꯁꯦꯟꯕ ꯃꯤꯅꯥꯏꯗ ꯁꯦꯟ ꯄꯤꯗꯨꯅ ꯃꯥꯡꯍꯟꯅꯕ ꯁꯤꯟꯈꯤꯕ, ꯃꯈꯣꯏꯒꯤ ꯃꯍꯨꯠꯇ ꯍꯨꯏ ꯃꯆꯥ, ꯍꯧꯗꯣꯡ ꯃꯆꯥ, ꯅꯨꯡ ꯃꯇꯨꯝ ꯑꯣꯏꯅ ꯄꯣꯛꯏ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯈꯤꯕ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯁꯦꯡꯗꯣꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯋꯥ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯟ ꯊꯨꯝ ꯄꯤꯗꯨꯅ ꯋꯥꯆꯠ ꯋꯥꯅꯣꯝꯗꯨꯅ ꯋꯥꯡꯒꯣꯜ ꯁꯪ ꯄꯥꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯊꯧꯕ ꯑꯣꯏꯔꯤꯕ ꯆꯥꯛ ꯀꯧꯔꯤꯕ ꯄꯥꯈꯪ ꯑꯅꯤ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯒ ꯄꯣꯛꯃꯤꯟꯅꯕ ꯏꯀꯣꯟ ꯀꯣꯟꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡ ꯊꯥꯛꯂꯤꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯅꯤꯡꯊꯧꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯋꯥ ꯇꯥꯔꯕꯗ ꯄꯥꯈꯪ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ
ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯑꯄꯣꯛꯄ ꯅꯃꯥ ꯅꯄꯥ ꯃꯁꯛ ꯈꯪꯗꯅ ꯋꯥꯅ ꯂꯦꯜꯂꯝꯃꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯩꯔꯦ ꯋꯥꯔꯨꯔꯒꯅꯨ ꯍꯥꯏꯅ ꯃꯆꯥ ꯑꯍꯨꯝꯗꯨ ꯀꯣꯜꯂꯒ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯂꯛꯂꯦ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯈꯪ ꯑꯅꯤ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯑꯄꯣꯛꯄꯤ ꯃꯃꯥꯅꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯒ ꯀꯞꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯐꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯃꯆꯥ ꯑꯍꯨꯝꯗꯨ ꯌꯦꯡꯂꯒ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯂꯥꯎ ꯏꯄꯥ ꯀꯣꯟꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯂꯛꯂꯦ꯫ ꯃꯄꯥ ꯃꯃꯥ ꯃꯈꯣꯏ ꯃꯉꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯄꯨꯈ꯭ꯔꯝꯕ ꯁꯦꯂꯨꯡꯕ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯀꯞꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯇꯨꯔꯒ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯀꯞꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯇꯦꯅꯋꯥ ꯑꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯈꯨꯗꯛꯇ ꯇꯦꯅꯋꯥ ꯑꯣꯟꯗꯨꯅ ꯃꯅꯤ ꯃꯨꯛꯇꯥ ꯄꯔꯦꯡ ꯑꯗꯨ ꯃꯉꯛꯇ ꯁꯤꯖꯤꯜꯂꯒ ꯃꯆꯤꯟꯅ ꯁꯅꯥꯒꯤ ꯇꯦꯡꯀꯣꯠ ꯆꯤꯛꯇꯨꯅ ꯃꯈꯣꯡꯅ ꯂꯨꯄꯥꯒꯤ ꯇꯦꯡꯀꯣꯠ ꯑꯗꯨ ꯆꯞꯇꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯄꯥꯏꯈꯤ꯫ ꯋꯥꯔꯤ ꯇꯥꯔꯝꯂꯤꯕ ꯂꯩꯁꯥꯕꯤ ꯃꯉꯥꯒꯤ ꯃꯔꯛꯇꯒꯤ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯟꯅ ꯂꯤꯕꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯇ ꯅꯠꯇꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯍꯤꯡ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯗꯨꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫